Hujik numidangi pung nipan takibo loinana story collection gi maikaidagi ikok nungna kurumjari hujik maru pau tang manau naina pijari. Civil-military cooperation hengtnanba mifm pangthokhre longmi singi thagatpa phongdoragli. Poster campaign awareness program pangthokhre. Cultural appreciation cross hogdokhre. BJP lengakta miyamna laman khumlakani CPI. Bosengi chairman secretary sindonaba taksinkre. India tumin laithokpagi aramba agenda mayek sengalu. Brown sugar kg ani henbaka konana mi mari fare police. Mapalai bag de sila po kilel hobasing neutralize tawgadabani UNC. Manipuri sing kay donung Delhi gi makong kolaga hingba pamde amuko. Hujik makatan machakaiba pau pathoksari. Civil-military cooperation hengtnanba mifm pangthokhre. Civil-military cooperation hengtnanba mifm ama ngasi kaksingda pangthokhre haina headquarter IGAR South ki PRO gi zero amana hairi. Headquarter IGAR South ki makhada Assam Rifle na sinduna pangthokkiba mifam aduda Kaksing Thawbal amasung Sandel districtki masang naiba CSO Civil Society Organization 23 gi mihutsingna saruk yaki. Mifam aduda IGAR South Major General Gaurav Sharma SC SM na Mitai Mayek Pangal amasung Nagagi CSO singa mihut singa tongan hiram singi matangda wari sanaki hairi. Amaromda Major General Gaurav Sharma na saruk yaduna ngasi kaksingda yamna mapung phaba ex serviceman Aurip drive ama pangthokhre. Drive aduga Assam Rifle amasung Army gi ex serviceman Yakai mapan amadi Bir Nari Tainthoi na saruk yaki hairi. Atop amadana Assam Rifle gi Emmanuel Hospital da kusam naduna sinduna ngarang Chusampur district ki Bulapatian amasung Palian KM da lairiba IDP Internet Displaced Person gi oiba Humanitarian Relief Distribution Program ama pangthokhre. Bulal Liwan Relief Camp da laiba imung Sama Kumathoi gi mi 413 amasung Palian Relief Camp da laiba imung kuntra gi mi Samaga humdrada sakhunggi oiba polamsing yauna tangai fadaba polamsing yenthokki haina Assam Rifle gi PRO gi zero amana hairi. Hauji makhataba pau pijari. BJP lengana miyamna laman khumlakani. Manipur gi India gi citizen ama oina nattabagum tawba asi tokpiro masigi phal amasung soidana lakani. Manipur miyamda asigumba makalgi yaifanaba taurang yapilaktrabadi BJP gi lengakta miyamna laman khumlakani haina CPI Manipur State Council na phongdokhre. Imphangi iraba babanda ngasi paumising unaba amada CPI Manipur State Council gi spokesperson R Amusnana haiki Manipur ase mai saklaba lakpa asi center na uthanaba honaba leite chahi 3 helaba irang asi loisinaba chapchaba khontang asi changsenba udri. Center na mapandagi lakpa ki khulai paibasingi adum free tharaga lakpagum tauraga leiri. Khulai paibasing asina tauningba tawbada misam kya halaga lakpagi thawng asi ngasi phawbada center na makhoigi mathakta kari action lawkhrabage haibasi hangningai oi. Mahangna hai state na irang asigi manungda case kaya CBI amasung NRA da sinare hairabasu ngasi phawbada masimadi mapung phan loisille haiba leitri. Pilib angang phawba pom landaduna hatkre ukulisigdasu nong mai kapsinduna leptana landarakpa yum mai thabada center na ngasi phawbada wa amata ngangde. MLA lasiwona asengba thamlakpa phawbada wa amata ngalakte. Manipur government nasu action amata tawde punamo ase yengluraga center masu state lengangna Manipur miyangi damakta sukhan khandre haibasi ure. Mahangna haiki state ki chief minister Khemchana di toina unaduna sanarangani ing tappa lakani hairi adubu nahaki cabinet sina mapung phana amuktang punna ngamlibra. Nyamsaki game nasu kangpokpida leiraga deputy CM oiri chief minister na mahaki cabinet minister sing MLA sing amuktada pullaga Manipur gi problem asi khanau. Nakhoina khanaba mathau tai madu natradi responsible yaudaba wa ngangbiganu. State asida leiriba highway singda sel khaibagi mathakta chathuk sinsu
ꯌꯥꯗꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯝꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯅꯤ ꯈꯟꯗꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯅꯠꯇꯕꯒꯨꯝ ꯇꯧꯕ ꯑꯁꯤ ꯇꯣꯛꯄꯤꯔꯣ꯫ ꯃꯁꯤꯒꯤ ꯐꯜ ꯑꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯃꯁꯤꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧ ꯍꯥꯏꯅ ꯑꯥꯔ.ꯀꯦ. ꯑꯃꯨꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯥꯝꯖꯣꯡ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒꯤ ꯋꯥꯐꯝ ꯀꯣꯍꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯝꯖꯣꯡ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟꯒꯤ ꯃꯥꯌꯣꯛꯇ ꯐꯣꯔꯦꯟ ꯕꯦꯁ ꯒ꯭ꯔꯨꯞꯁꯤꯡꯒ ꯐ꯭ꯔꯣꯁ ꯕꯣꯔꯗꯔ ꯑꯃꯗ ꯑꯥꯔꯝꯁ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯋꯤꯃꯦꯟ ꯔꯥꯏꯠ ꯀꯣꯍꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯍꯔꯅ ꯉꯁꯤ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯕꯨ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯀꯨꯀꯤ ꯖꯣꯟꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁ ꯕꯣꯔꯗꯔ ꯏꯟꯗꯤꯖꯦꯅꯁ ꯀꯥꯡꯂꯨꯞꯅꯤ, ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤꯁꯤꯡꯗ ꯑꯦꯛꯁꯇꯦꯟ ꯍꯣꯝꯂꯦꯟꯗꯅꯤ ꯍꯥꯏꯕꯁꯨ ꯇꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯈꯛꯀꯤ ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯋꯥꯐꯝ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯤꯡꯊꯤꯅ ꯊꯤꯖꯤꯟꯗꯅ ꯀꯥꯝꯖꯣꯡꯒꯤ ꯊꯧꯗꯣꯛꯄꯨ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯑꯣꯄꯤꯅꯤꯌꯟ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯨ ꯄꯤꯖꯔꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯅ꯭ꯌꯨꯇ꯭ꯔꯤꯂꯥꯏꯖ ꯇꯧꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯤꯒꯤ ꯀꯩꯗꯧꯅꯨꯡꯗ ꯗꯤꯜꯂꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯕ ꯄꯥꯝꯗꯦ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦ.ꯖꯤ. 2 ꯍꯦꯟꯕ ꯀꯣꯟꯅꯔꯒ ꯃꯤ 4 ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯤꯖꯒꯦ꯫ ꯆꯍꯤ 3 ꯆꯔꯥ ꯍꯦꯜꯂꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯦꯂꯥꯕꯝ ꯖꯣꯟꯁꯇꯣꯟ ꯉꯁꯤ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯀꯃꯥꯟꯗꯔ ꯑꯁꯤꯒꯤ ꯌꯥꯊꯪꯒ ꯅꯝꯁꯤꯜꯂꯒ ꯃꯆꯤꯟ ꯃꯦꯟꯕꯒꯤ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯈ꯭ꯔꯕ ꯑꯦꯂꯥꯕꯝ ꯖꯣꯟꯁꯟ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯖꯣꯟꯁꯟꯅ ꯃꯍꯥꯛ ꯕꯤ.ꯖꯦ.ꯄꯤ.ꯗꯒꯤ ꯇꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯖꯣꯟꯁꯟꯅ ꯍꯥꯏꯈꯤ ꯃꯍꯥꯛ 2019ꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯝꯗ ꯈꯣꯡꯗꯥꯗꯨꯅ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯥꯝꯊꯣꯡ ꯑꯦ.ꯁꯤꯗ ꯃꯍꯥꯛ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯀꯨꯞꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯒꯤ ꯕꯤ.ꯖꯦ.ꯄꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ꯫ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯁꯨ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯄꯤꯔꯒꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯈꯔ ꯊꯧꯒꯥꯏ ꯑꯃ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯔꯤꯖꯥꯏꯟ ꯇꯧꯔꯦ꯫ ꯃꯍꯥꯛ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯂꯩꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯥꯡꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ, ꯃꯤꯌꯥꯝꯗ ꯈꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯒꯤ ꯊꯥꯖꯕ ꯃꯐꯝꯁꯤꯡꯁꯨ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯉꯝꯖꯗꯕ ꯑꯁꯣꯟꯕꯗꯨꯅ ꯅꯝꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯍꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯐꯤꯂꯣꯁꯣꯐꯤꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯖꯣꯟꯁꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯣꯟꯁꯟꯅ ꯍꯥꯏꯈꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯏꯈꯦꯡꯇꯅ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤꯗ ꯂꯣꯏꯅꯅ ꯉꯥꯡꯂꯛꯈꯤꯕ ꯃꯅꯤꯄꯨꯔ ꯑꯃꯨꯛꯇ ꯎꯈꯤꯗꯕ ꯃꯑꯣꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ 3 ꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕꯗ ꯄꯥꯔꯇꯤꯅ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯋꯥ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ, ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯥꯊꯩꯔꯒ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕꯒꯤ ꯊꯥꯛꯇ ꯀꯨꯝꯊꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯌꯥꯍꯟꯗꯕꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯆꯥꯎꯔꯛꯄ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯁꯣꯔ ꯐꯨꯜꯂꯤ, ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯆꯠꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯇꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯖꯣꯟꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨꯗ ꯃꯄꯥꯟ ꯊꯣꯛꯅ ꯃꯤꯌꯥꯝꯕꯨ ꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯂꯣꯠꯄꯗꯧꯅ ꯇꯧꯈꯤ꯫ ꯃꯗꯨ ꯂꯣꯏꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯃꯗꯨ ꯁꯦꯡꯗꯣꯛꯅꯕꯒꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯟꯗꯒꯤ ꯃꯔꯛꯇ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯅꯨꯡꯗ ꯐꯝꯃꯨꯟꯅꯕꯒꯤ ꯑꯃꯒ ꯑꯃꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯎꯠꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯁꯔꯨꯛ 3 ꯊꯣꯛꯅ ꯀꯥꯎꯁꯤꯜꯂꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯄꯨꯔꯛꯄꯁꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯜꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯑꯃꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯏꯂꯦꯛꯁꯟ ꯂꯤꯗꯔꯁꯤꯡꯒꯤ ꯔꯣꯜ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯍꯪꯂꯤ꯫ ꯉꯁꯤꯁꯨ ꯕꯤ.ꯖꯦ.ꯄꯤꯗ ꯌꯥꯎꯈꯤꯕꯗꯁꯨ ꯇ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯂꯩ꯫ ꯃꯩꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ, ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯄꯨꯟꯕꯒꯤ ꯌꯥꯅꯕ ꯑꯃꯠꯇ ꯂꯩꯇꯕ ꯁꯦꯁꯟ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫
ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯉꯥꯛꯇ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯦꯁꯦꯁꯃꯦꯟ ꯇꯧꯁꯤ ꯍꯥꯏꯅ ꯖꯣꯟꯁꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯠ ꯅꯥꯀꯣꯡꯗ ꯀꯔꯝꯗ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯁꯦꯟꯇꯔꯅ ꯂꯧꯈꯠꯈ꯭ꯔꯕ꯭ꯔꯥ ꯍꯪꯂꯗꯨꯅ ꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯖꯣꯟꯁꯟꯅ ꯍꯥꯏ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥ ꯂꯥꯟ ꯃꯇꯝꯗꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁꯣꯔꯕꯦꯟ ꯑꯦꯔꯤꯌꯥꯇꯤꯛ ꯄꯋꯥꯔꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯣꯏꯔꯤꯕ ꯅꯥꯒꯥ, ꯃꯩꯇꯩ, ꯀꯨꯀꯤꯒꯤ ꯂꯤꯗꯔꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯣꯗꯤꯅ ꯎꯅꯗ꯭ꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯒ ꯂꯩꯌꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯍꯪꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯂꯦꯛꯇꯦꯗ ꯂꯤꯗꯔꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯀꯧꯔꯒ ꯆꯥꯃꯔꯛ ꯐꯝꯂꯒꯁꯨ ꯃꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯀꯣꯇꯨ, ITIFF, ꯑꯃꯨꯀꯣ ꯀꯣꯀꯣꯃꯤ ꯑꯃꯗꯤ TAOꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯌꯥꯅ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪꯇꯝ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯗ ꯈꯨꯃꯥꯡ ꯌꯥꯎꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇ ꯆꯠꯄꯗ ꯃꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯥꯕꯒꯤ ꯁꯔꯨꯛ ꯃꯁꯛ ꯈꯪꯗꯕ ꯀꯤꯇ꯭ꯔꯦꯠꯁꯤꯡꯅꯅꯤ ꯍꯥꯏꯕ ꯄ꯭ꯔꯦꯁꯇ ꯍꯥꯏꯕꯒꯤ ꯊꯥꯛꯇ ꯀꯥꯏꯊꯣꯛꯂꯛꯄ ꯁꯤꯚꯤꯜ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯊꯥꯛꯇ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯕꯖꯥꯔ ꯖꯣꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯖꯣꯟꯁꯟꯅ ꯍꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯦ 3ꯗ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯦ 4ꯗ ꯑꯥꯔꯇꯤꯀꯜ 355 ꯏꯟꯚꯣꯜꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯄꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯈꯨꯝꯕ ꯉꯝꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕꯗꯨꯒꯤ ꯋꯥꯐꯝꯁꯨ ꯗꯤꯜ ꯇꯧꯕ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯃꯊꯧ ꯅꯠꯇ꯭ꯔꯥ ꯍꯪꯂꯗꯨꯅ ꯖꯣꯟꯁꯟꯅ ꯍꯥꯏꯈꯤ ꯃꯤꯆꯝ ꯍꯥꯠꯂꯒ ꯃꯁꯤꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯔꯦꯞ ꯏꯍꯧ ꯂꯥꯛꯄ ꯇꯥꯕꯅꯤ꯫ ꯏꯍꯧ ꯍꯧꯔꯛꯄ ꯀꯔꯤꯒꯤꯗꯃꯛ ꯁꯥꯎꯒꯗꯧꯔꯤꯕꯅꯣ? ꯏꯪꯇꯝ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯡ 9ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫